Ceremonies walk the Ming Tabiri Sumbo Yunam Anorada de Binecono Crumsari. How's it, Maru PAODAM? Kokomina Kaukiba Pung Nipunipange Zene Strike Satari, Chief Secretary, Security Advisor Amadi DZP, resigned to Godabani Habiki Wapam Tamlavely. Numitarani Satakadaba his farmers and get training how to cry. Jawaharlal Nehru Institute of Medical Sciences da PG Tamlipa resident Dr. Sangefi Hangarpaki Mayokta Wakan Mipam Chatakray. Loinana Nona Sangalaba railway station is a home ngase Prime Minister Narendra Modi na inaugurate tawkray. House of Sanone Pizari. Ngaranga ihingdage Kokomina Kaukiba Pung Nipunipange Zane strike Mapung Pana Chatari Pung Nipunipange Manungda Manipur Lengake Sub Secretary Security Advisor Amadi DZP resign Tokodabani Haina Kokomina Akanbawa from Tamlagli. Hiramasagi Matangda Lampem Pataleba Kokomige Lausang the Pangtopa Paugi Mipam Amada Kokomige Kanbena Kuraizam Atogana High Thasage Tangkunda Sirili Festival Ge Paulo Wasatpa Paumisanga Tomba MST Ge Basta Thariba Manipur Haiba Wahi Ado Mutatlu Natrabadi Chatpayaro Hana Gwalta Biki Sek Posta Matau Tauba Maharizimenke Personal Senior Chataraki Batongadu Akan Mamong the Kandem Tawi Tawonka Aduna Manipur Ge Miyamp Aduki Matik Penadre Oregliba Piyampa Asik Marilenana Kokomigi Executive Committee Amati Consultative Committee Mipampa Amapang Tuktuna Tungan Tungamba Warip Kya Lore Warip Singa Aduki Manungda Ngaranga Amasung Sige Lonaba Hing Nungyai de Hauraga Manipur Pumbada Pung Nipunipange strike Chatabayaroi Adumapu Sidolele Festival Gidambak Chatpa Amade Atai Essential Service Ge Unade General Strike as a Consuloi. Amaramda Manipur State Transport Ge Basta Manipur Haina Thaba Banner Loktolaga Jalhan Nabage Warep Lobada Chenaba Senka Amade Asagamba Warepa Ama Lokibage Texapunamak Lauraga Governor Apuni Punipange Manungda Miamba Kangasando Kadabane Lunana Manipur Ge Identity da Singnaba Warip Lobage Maramsu Marilenaba Authority na Miamda Mariksum na Tangbadabane Masige Idwinana Manipur Lengake Sub Secretary Security Advisor Amadi DZP Supuni Punipange Manung the resign Togadabane Haiba Warip Sing Su Yauri Kokomina Lauriba Warip Sanga Sepun Nipunipange Manungda Tabakta Ontok Trabadi Punna Kongsang Sangsinaba Miam Sem Saduna Labiu Makataba Kari Kongsang Sangsilakadage Haiba Ado Kokomina Lautorakane Luinana Manipudake President Role Lautokadabane Haiba Asi Miamge Punba Kulawaina Haying the Gilaumina Se Haina Atobana Makatana Pondoke Strike Pung Nipunipan Sigi Heg Matung Da Sigi Manung Sida Yakuna Taliba demand Governor apology Miam the tender Toba Amadi Marile Naba top official security advisor DGP Amadi Chief Secretary na resignation tender Todaba Targadi Miam Hubna Kongjang Junction Nerba same Southern Lebu Madu Kongjang Sing Makata Vada so then Lautok Chergani Hadana Miam Manipu Miam from the Kokomigi Magadagi Miam Hosijaga Lautok Thasagitang Kunda Sidulili Festival Ge Paulo Bachatpa Pomisang Natongba MST Ge Basta Thariba Manipur Haiba Wahi Amadi number plate Adomutalu Natrabadi Chatpayaroi Hana Gwalda Bige Sek Posta Matautoba Mari Suba Maharezimenge Personal Singer Chatarake Batonka Adubo Akanba Monda Yaning the Bapundo Pagaloinana Hariba Warripa Adu Lokibada Maru Oiba Taudanka Loriba Sink Pam Tadukadabane Haina Kokomina Chatarakeba Pung Nipunipange Zene Strike Dalam the Masage Maru Aina Tampake Mapam Sinda Chamna Kaiba Pire Impal Mayonge Maru Oiba Lalu Itikta Taupam Oiba Querampante Imakaten Yauna Pauna Tangal Amadi Akoibagi Kaiten Sing Tonglonake School College Passenger Service Sink Jen Maleb Kre Kokomina Kaukiba Zane Strike Asibo Tongamba Mapamda Lamdam Masake Miamna Sagatuna Lambi Tingba Dayan Mai Tabane Chingba Kea Chataki Satariba Zane Strike Asake Manungda House Popke Oina Pamda Batotok Sing Topake Paulay Tree Zane Strike Asibu Saguladuna Merapaibi Amana Pondokebada Armina Chataki Batongado Lamdam Asake Miambo Sidabane Makatana Kokomina Akanba Kongsang Gidamak Laurakpa Warip the Sagatuna Junction Gani Pondoke
Kaksing lamdamda so ngasi miyam na kokomina ko kiba pungni puni pangi jani strike sawat na kray strike asibu sawaladuna kaksing kaiteng kana kidre dukan sing thong lo na ki lambi dalana ge gari ama ni sen manatna khul amaga phadun duna sen ba passenger proba gari sing sen kide skun college sing so kana kidre strike manungda thoning daba thogdokti thokide Haukiba Megitang Kunda Paumisang Poba Manipur State Transport ke bus amada Fort Maharesemenke personnel chingna sathakiba luja dapathong daba phongdopa oina Manipur ke mapang kya da paksana Sangsina rakliba khongsang ge sarukama oina ngasisu lamjau mayai lekai community hall da wakat khongsang changsing krai ngasige wakato khongsang adu lamjau langmei thong laimanai Tezpuri United Clubs Organization da latuko Kungang Sangat Sagat Pa Lob ke SSL Lamjau Open Ba Maira Pai Bilo Pa Amadi Peacekeeping ke and Protection Committee Lamjau na Punasindu na Pangthoki Bani Ngasige Wakata Khongsang Aduda Manipur Mutat Pai Yaroi India Lenga ke Thawong Yaning de Central Force ke Divide and Role Yaning de Haibane Chingba Kolau ke Asulau ke Khongsang Aduda Saruk Yakiba Myoy Shingna Manipur Mutat Pai Yaroi condemn India's policy to obliterate Manipur Thaba placard sing supai na ke Ngarang kokomina ngasi ahing nongyai dage pung nipuni pange jane strike lautho ke bage manung channa jiribam district so jane strike mami chauna ta ke jane strike asana maramo oraka jiribam district ke manung dalaiba maru aiba kaithen sing popam phamna kide dukan sing thonglo na ke jiribam ke passenger service lemna ke Mahilushang Singh, Bank Singh, Blenga ke office Singh so Hanagum office Kanabaki Changnem ke Pandava Thodok Singh Thoktanaba Mapam Singh Jiribam district ke police personnel Singh Amade Central Force Singh na ngak senduna leke Zene strike asabu sagalatuna Jiribam da Labor CSO Amadi Mera Paibishing Thoraktuna Sarugya ke Zene strike Matangda Kokome Jiribamba ko convener Sanjamba signing na Paumi Singda Hai Kibada Nahal Manipur ge Okrolda Pangthokpa Sidoi Lili Festival Yawasakeba Paumi Singda Central Force Singna Yamna Pazadaba Mongda Taukiba Adugi Matangda Kokomina Lauthokiba Puni Pange Obazane Strike Adubo Sagotuna Jiribam District Asidasu Santi Oina Jane Strike Pangthokle Masida Miamna Angamba Mateng Pangbio Haina Pondoke Kokomina haukiba hing nongyai dake kaukiba pung nipuni pangi jane strike pung mapung phana sagotuna ngase kumbi kaithel da su bana mapung phana chathake kumbi kaithel phagduna lakpa sonjan security force singi gari singda Manipur kanglai pa kha haina thaba placard sing naptuna chathan khre kumbi da leiba tunga tungamba si HO nupi lup singna ngase kumbi kaithel Tolaktuna Central Security Force na Gwalda Bida Satar ke bathong ka aduda pendraba khoisauna raba kumbi miam na kokomige khongsang ka asebong mapung phana sogatuna kumbi kaithel fauduna lapa Central Security Force ngi arakpa gari sing khamduna Manipur kanglai pak haiba wahi sing thaba placard sing ka adunap sing khibane kumbi da leiba CHO loba khudima ka amadi miam na amata oina khongsang ka aduba sogalatuna kumbi kaithel kanakide dukan sing thonglo nakhe lambida lanai passenger service taunakide tangai phadaba ana ayek dharma karma emergency natna lanai gari chatpike sangyamna hanthake mahilo shang thonglo nakhe Manipur da hauzakho oiriba irang asida Sirulele festival da media person sing yauba MSRTC garida Manipur haiba wahi muthalaga Chatnaba Honakiba security ke Thawongka Amadi Orekliba Pibamba Asida governor ke Thawongda Kokomina Puni Pange Jane strike Lauthokiba Khongsangna Bisnupur district da Miamge Punsita Chauna Kaiba Oikre district asige Achoba Kaitel Singh Nambol Oinam Bisnupur Ningthaukhong Morang Lamkai Morang Kaiten Singh Mi Kanakide Dukan Singh Thonglona ke Lanagi gari sing natana district asige tungan ba mapam sing pauna tuna sen ba passenger gari sing amata sena kide
पामदब थौजोक सिंह थोक्तनबा तिदिम लंबी के तोंगांबा मफम सिंह डिस्ट्रिक्ट पुलिस सिंह यावना सिक्योरिटी के अकनबा सेक्शन थौरांग सिंह लौखत के अदुबु बिष्णुपुर हेड क्वार्टर के तिदिम लंबी के तोंगांबा मफम सिंह कोकोमी के खोंजंग सगवपा मियोय सिंह थोक्तना लंबी थिंगदुना खोंजंग संसिंग के डिस्ट्रिक्ट पुलिस ना लंबी थिंगबसिंग थिंगनबा होनकी बिष्णुपुर कैथेंदसो खंगौदना इमा सिंह थोरकलगा तिदिम लंबिदा मणिपुर के गवर्नर के एडवाइजर सिक्योरिटी एडवाइजर इंडिया के होम मिनिस्टर यावना मियोय मंगा के ईपीसी मई थाके डिस्ट्रिक्ट पुलिस के कांगबुना थुना यांगना लाक्तुना ईपीसी मई थाबा अदो मोथतुना खोंग अदो संगसिलिबा सिंह अदो लाक्सन के सरुक याखिबी इमा अमना थोकलिबा इरंग असिदा अमदी सिरुलेले फेस्टिवल दा सिक्योरिटी फोर्स ना मणिपुर हाइबा वहाई एमएसआर टीसी गे गाड़ी दके मुथनबा होनकिबा अबनी गवर्नर ना अथुबदा एक्शन लौखिदबाबु यानिंगदबा वाफम के अफोंदोखि करीगदमक्ता मणिपुर लेरिबा मखोय तरुकना करीगदमक्ता ngasi ngakthokpa ngamdribano moina changhndribano noina chonbadagi natra noi manipur leibe yaroi noi manipur thuna hango akoi basiguma thabak se noi yawirano akoi maitai praja myam sing asine akoi ngasi asuana yawribse ngasi noina wahal ban hakta natra india government amasung state government na ngasi bhaugda 2023 megi tang hum dagi कोकी नाको टेररिस्ट ना चथैबा लान खनि मथौदो नखोइना करिगुम्बेम त मखोइगी सेपसाइ वबा खलम त तौदना ngasi नोइना तुमिन लैथोक पाइबसे पियार थमजलगा नोइना स्टेट की अखोइगी चिफ मिनिस्टर सो चेन खरे मखोइना कायदा चखि मोइ कोकीगी तराना थबक्ति तौबंग अमगा नखोइ निफो यांखै लेरगा करिगिदमक्ता अखोइ मणिपुर प्रजाजि वहनबा मयुम यम हनमंगम नबा लिलिप कंदा लेरिबा अखोइ इचा सु काया नंगाउदना चतना लेरिबा खरा पिजरा खरा चाबा पिजरा तोपै फिबम लेबसे अखोइ यानिंगदे मेगेतांग कुंदगी पांगथोपा होकिबा सिरुलिली फेस्टिवल दा सरुकियानाबे इनवाइट तौरपदगी मणिपुर लेजिस्लेटिव असेंबली के स्पीकर टीएच डेपुटेना लुसिंगदुना ngasi एमएलए निपांगा लोइनाना लेखागे लंबिदा उक्रोंतमना माइ पांगना चतुना सिरुई फेस्टिवल दा सरुकिया क्रे लोइनाना स्पीकर अमदी एमएलए संगे माइकेदगी सिरुई फेस्टिवल गे दमक्ता तेंगबांका ओइनाबा लुपा लाख मंगागे सेंफम फेस्टिवल असिबो सिली लांगलिंग बसिंगदा खुसिना क्रे हाइरी सिरुई फेस्टिवल असी सरुका यारमलाबा मतुंग स्पीकर न लुचिंगबा टिम्बा असी ngasi इम्फाल दा हलक्रे मणिपुर दा थोकलिबा सही अनि हेलकलाबा लांटा असिगे मनुंगदा लेखागे लंबीदा अके अखंग लेतना थौना लेना चटपंगम खिबा हाइबसी मणिपुर की स्पीकर अमदी एमएलए निपान ओइरे ngasi ayo pung tare taba matamdagi ukrungi damakta imphal thadokhe khongsat asida speaker galoina chamina khibai MLA singh adudi uripoga assembly constituency gi KH Raghmani Hairoga assembly constituency gi MLA Dr TH Radisham Thanga assembly constituency gi MLA T Robindro Mayang Impan assembly constituency gi K Robindro Kairao assembly constituency gi L Ramesho Maitai amadi Khetrigao assembly constituency gi MLA Sheikh Nurul Hassan ne Speaker na luchingduna ngasi siru lele festival saruka yanaba imphal ukrul paringka asida security ke akanba section thorang mapung phana lokhake Indian Army ge Nifumari Brigade ke kangbuna achawa thodang lotuna ngak senba aduda Manipur Police IRB amadi ate security personnel singsu saruka aduna ngak senba ge thaba mapung phana pekhake Kongsada sida yamna apenba ama oribadi speaker ge timpa asina ahanbada yangang popi yawa matamda maphamadu da masing yam laba naga singge nupa nupi amadi pakhang le sabi kyana thoraktuna speaker amadi MLA singbu harawte yamna okay masigi matungda yangang popi ge mahadeva hundungne chingba mapham kya da sutim asibu okay tungda ngasi ayo pung taramatoi makhairom tabada speaker na lusingba MLA ge timpa adu miyamna harawte yamna oglaba matung speaker na chief guest oiduna serulele festival ge ngasi ge thoram pangthoke hairi All Manipur United Clubs Organization Amokoga Chaminariba All Manipur United Face Farmer Association Amopagi Masaluishang Impal West District ke Lapurpat Terada Face Farmer Singe Oiba Numitarani Training Ama Pansam National Bank sponsor Dauduna Ruran Sal Employment Training Institute Kaksangi Makada Haudokre Haudopugi Tharampa Asida Amokoge Vice President Dr. Norendro Thoksom Assistant Organization TS Santikumar Pansam National Bank Mihut KSIS
Madhop Chandra, Amopage President M. Bimol Chand, Amadi Imphal West District, Amopa Branch Secretary Salamba Komolna Atoiba Mitungland, Oiduna Training Haudoki. Training program pa asida Amopage President na Manung Nungi Oiba Warol Tamladuna Ngami Singdamak training ka ase yamna maru oi ano technology sisinaduna ngagi pathong marangkai na puthong na ba honaba mathau tai haike amukogi vice president Dr. Narendra Thoksom na maidai aikhogi de chaka nga ga se thadona ba yadaba paurok lei Manipur gi thodo watho kyada nga yaudaba yade Manipur da chahi amada sisinariba ngagi changa se metric ton yangkhani doi mathau tai aikhoina thoksariba metric ton kunta kaktani kunit metric ton kunitoi amadi mapandage aspect purakpa ngangak masi sarubana aikoge haksangda shohanba yabage akiba leiri maram maduna amukona chinjakta mipan tangdaba haibage pandamda lisangani kunitoi dege hauna amupa senggot chaduna irangdamge ngage pothok hena pothokdana mipan tangdana ba onaduna lakle ngami singna asugumba training ka ase phangduna honarapati pothoke hena pothokpa ngamgane amadi mipan tangloi haibasi amukoge ase pathajabane asegumlaba makalge training ase amupana district kudimakta pangthongna ba thorang tawba loijare Caesar Eye Care Foundation to implement National Program for Control of Blindness NCPB National Health Mission amasung Caesar City Dental Hospital kaksang sunang lekai na puna kusamdaduna lemna metal line ba amadi ngawdong cataract surgery camp pangthok tuna khangduk laba ngawdong amadi mipramda thagat pasang operation gi damata Caesar Hospital Impal dalam thakre thasagi tang taramangada Caesar City Dental Hospital kaksang sunang lekai da camp pangthok laba tungda ngawdong amadi mipramda thagat pasang khangake maduki tungda ngawdong amadi mipramda thagalapa mioi taramari ngase Caesar Hospital Impal ge basa amada laktuna mioi singa do hayeng operation tawnana bagi damata ngaselam thakhebani hayeng pangthokadarba operation ta aduda patient singka asoi angampa yautana operation mai pakna pangthoktuna mitke nungaitaba leiramba pumba kokpa oresanu haina Caesar City Dental Hospital kaksang sumnangka laikage administrative officer Dr. Yambemp Menona Yapapos in Supiki. Pesan Sinka Adubolam Taraduna Dr. Menona Hai Aikoi Miubena Yamnamang Maru Eba Hasange Kayata Ma Uripa Mitpo Ningtina Tamba Amasung Ngodong Amasung Me Prampa Takalapana Marampa Oiraga Meta Uhandaba Yabadagi Kanja Hunapa Operation ACPM JAY ki Kata Pibasing Dana Hen Bakudung Saba Piraga NCPB ki Makada Lemna Operation da se Hayeng Pangtokadabane Satok Sasinta Amadi Hospital da Ahinka Ani Labor so pre Oigane Hayenka Operation ta Loraga Matanginumita Amok Tilakani Makatarak Pada so Masigumba Kudung Java Ase Makatana Supikigani Masigi sumathakta Caesar Hospital ti impanda kanagumba singna ana layenka sitpada mangzurnana hana ticket kangnginglaba doctor appointment longning balaibasu Caesar City Dental Hospital na kaksang sumnang laikada lakpiraga tatokta center tawge khudong sabasu lobi ba yaragani hanya sophongdoraki adu ngasidagi pangthokdeba sumna makatana kaksing maikay dagi yan sila surgery ki natraga any lying bagi Caesar Hospital sa dino matanda CCT Dental Hospital kaksing dagi ticket tapiba natraga transport kita magdat kulong sa daw sini dali matel pang naman injury Harinam Sankirtan Jaiga Mandali Kaksang Kunyai Lekaina Nauna Tamdana Potopa Kunja Ras Lila Zagoi Utpagi Thorampama Ngasi Kaksang Kunyai Lekai Daleba Sri Radha Madhava Mandop the Pangthokre Kunja Ras Lila Zagoi Utpa Adu Haudopagi Thoramda Kaksang Municipal Council 1 number 7 caretaker councillor Sandham Premitana Chief Guest Scholar Amadi Cultural Activist Naurem Chandramanina President Retired Teacher Naurem Amuyamana Guest of Honor Oike Ngasi Utkiba Kunja Ras Lila Zagoi Aduda Prukam Bump
Nevani Devina Krishna Yengkom Lintoi Devina Radha Sakhi aduga Mayang Lambang Christinana Makuk Chingbi Oikibakaloinana Prokambam Bedeshori Ketrimem Ngantoi Mayang Lambam Pramoshaki Moirangtem Sanatombi Ketrimem Sumita Devi Naurempa Anita Yambem Santi Devina Gopi Singhi Saktam Lanki aduga Naurem Nobinta Amade and Blancha Anina Rajdhari Sawai Jump Nandini Amadi Waikompo Ongbi Inaubi Devi Anina Sutradhari Oike Naurem Nawangna Moibung Yunamp Angang Yaimana Isaras Kongki Purala Pump Sipu Sharamana Mando Mapo Aduga Moirang Tem Subolna Jagoi Mapo Oike Kunjal Raslila Adugi Mamangda Nupapalagi Sankritan Utki Hairi Senang Athletes Organization South Koksingwadi founder president Winatho Pubakaluna Club Asigi Tabak Torong Kiada Maru Eba Todang Loramba Koksingwadi Senapati Lekai Lahautabam Paringdegi Naurem Manipapuna Chalibathasiki Haukiba Tang Taranipan Nomajing Numita Lekidabada Sena Athletes Organization na Awapa Pungdorakli Naurem Manipapu Lekidaba Asida Club Asigi Committee members na Megi Tang Kunda Lekidrabaki Yumna Mipamama Pangtoki Mipamda committee members in a minute ani to min leptuna Lekidabagi Tawaina Isoki Kuyada Ignaching Leduna Naba Tony Jabakaluna Lekidrabaki Imang Manungi Awabada Su Sarugiaki Jawaharlal Nehru Institute of Medical Science, Zenimsta PG Tamliba, Resident Dr. Singhi P. Kai Henna, Hengat Babu, Yaning Deba Pondutuna, OPD Service Nursing But Leptuna Wakami Pam Chatakre, Zenims Resident Doctor Association de Pizina Sinduna, Zenins OPD, Mamada Chatakiba, Wakat Kongzanka Atuda Sarugia Kibe Amanahai. Zanimski authority singda P Hengalapa asagi matangda kaya khairurabasu tabako aina pangthoklak tabana maramo oiraga ngarang dage hauduna pungka umbudra nithugi oiba OPD service labage khongjanga ase changchelapane mamangi bedsta apunba PSC laka ama oirambane adubo handak beds asidage apunba PSC laka ahum oirapa ase yaningde masi atopa lenga ke Mahishang Singa Yenabadasu Atuki Matik Ka Ama Hena Hengale P Hengalapagi Ironana Pidipa Stipend Hengatpaki Wapam the Yaudri Karigumba Punko Humbudrani Tuegi Madam Tariba Sipawaki Manungda Authority na Mianka Janglata Bataragati Makatana Kanba Kongsanko ina Emergency Service to Leblagani Pundoke Kongsanga da say no to 300% fee hike. They say hike, we say strike. How much is too much? 3 lakh is too much. Haina thaba placard kya sisna kibagaloina na kholau kya sulau ke. Concern authorities मैंम के कोई पुलिंग चिंचनी है अदुगा हाइडी फी से यामथीना यामन क्रे कोई ये अतोपा कंपेयर तो मतमदा कोई ये अतोपा गवर्नमेंट कॉलेज अतोपा इंडिया के अतोपा कंपेयर तो मतमदा यामथीना याम क्रे कोई ये फी से इवन रिम्स कंपेयर तो मतमदा बोक्ता यामथीना याम क्रे 300% हाइक ने 1 लाख तक 3 लाख ता अदुशी तसेंगना याजनिंग दे कोई Hard Hobadaki Mapal Lebakta lying Luraga, Menbangam Dana, Halakrabi, Jahi Anigatha, Tarakatangari Bitawan District Take Hafiz Yasingi, Machanapi Sky Hospital, Manipuna Mai Pangna Lang Dana Hard Horibudu Menbangam Cray. Angang Asi Jahisage April Tada Sky Hospital the Puraktuna Layang Bahokibani, Maki Ahoba Hard Ado Mapachana device Habtuna Menkibani, Masagida Mata Pesenge, Mama Mapage, Maki Sky Hospital, Infal Gitimbo, Haninga Latana Tagala. Fagani matam mangbagi oinasu adregi pesa tingbagi oinasu mafam sidana khara save oigadra haina khadri Kamelog lampamda lekidraba athoba tarada ikai khumnaba utbagi thaurampa iraba kanba apatpa lob ikalna sinduna infaleske nongchumda pangthuklagani haide Nongchumda leiba ibudok nongda lairem pakhangba laifungda pangmisinga unabada ikalge advisor ns sanatomba maitena Pongdokibada kumsali singani kulumdogi jungi tang tarahumdoi da thokeba kamel lok lampamda lekidraba thoba tarada ikai khunaba utna lei katpege thoram kamel lokta kamelokka
ख्वाइदगे नंगनबदा लैरिबा नोंगसुमदा अनिरक सुबा ओइना लागलिबा जुन गे तांग 16 दा पांगथोलगने थरम असिदा लेबाक मियामना सरुग्या बियो हाइखे अमरमदा मणिपुर स्टेट ट्रांसपोर्ट MST बस तगे मणिपुर मुथत खिबगे matangda mahana makhata khibada Sirulili festival hautopage paulo bachatpa Paumi Singh tongba MST bus Gwalta beda anmina thalga Manipur mutarhan khiba thawong taraina laude thawongka adu akanba mongda yaningda bapongdokle thawdo aduka mari leinana Paumi Singh na amadi CSO Singh na sangsilpa khongsang khudimak sawakani haiki asida central posting na chathariba thobok thoram sing ase masi akan mamongda akoigi ikal gi site gi yaningde maramaduna asigumba se tungda amona tobiganu akoigi chawkhat torang state ki thabak thoram khudimukta akoigi ikal hariba sangsthal asinasu saruk ya jagani civil society organization ke ana lorpa tholang jo akoi saruk ya jagani haiba wapam ji thamje Handakta haidukiba bosan kosem amade CBSE na loba class 10 ta amade 12 exam da mai palaklaba Imphal iske Mantri Puke area dake pass dawraklaba mairoi singba haraute amna opage tharampa ama pangthokre taramadu mongzamda leiba Purvachal Hills na sponsor dawraga Jingmairong Nongpokontha Hallopol Pia Association sendona pangthokibani taramadu ga mari leinana Purvachal Hills ke president Abdul Halim na handaki exam pa aduda mairoi singna pass taunaba hingnung tend naidana honarakhiba adubo masakhangba oina tharampa ase pangthokpani loinana tharampa asina mairoi singna makhata na hona haningbage thauna amasu soidana pibangam lagani haike Magi aige khungang khaina mingthomba en tombane iba sarenge lairiga amang ase kunza naharonda society na publisher oiraga phongbage thorampa amang ase khongampata leiba society asege opesta pangthokre tharamba aduda sib guest oikiba Imphal college ke retired assistant professor Sagol Sem Manina Hai lairiga seda punna sarenka humpho yauri saren sengka asida aibana acho asangka amade yaidong khamdong ba singda warona saithaba kya yauri aiba asina hana novel dege wari ikraba matung handaki inaunana sarenge lamma asida khutharakpane sareng singka asida aiba asige tonga tongamba miyanga yamna ulli matam ki oiba thodo wathoka amadi haukraba wari singda yimpampo oiba sarenge yauri Hairiba Saryan Singka Asida Akanba Wahi Natraga Akanba Dabi Sizina Patilaite Adamoinabag Aikoina Hek Tabada Hana Takhidriba Inaunanoba Wahi Watakia Sizinaga Yamna Ingna Tapa Maungda Kunai Asibo Semdo Haningba Hongdo Haningbage Wapamkia Su Uli Haiki Tarampa Aduda PWD ki retired SO Thangsam Ipumsa Singh Amadi social worker Laurembam Mohindro Singh Su president member Singh Oina Saruyaki Ipongdokadori balairik sida aipuna loinama saidang khudimak loinama haijabadi ngamjararoi aduga saidang kharadi yam ingba anouba kari hani magi miyeng amakhakta society si kari hani honganing bagi aduguma miyeng karasu yauri piendaba yauri wakatpa yauri Indian Railways ke asas sauna semlapa Amrita Bharu iske station scheme ge makada nauna sangatpa railway station samaka honga se Prime Minister Narendra Modi na inaugurate tawkre scheme asage pandam de lebaka sage railway station da khudimak railway infrastructure sink modernize tawduna comfort cleanliness amasung connectivity pagadhan bane scheme asage makada railway khudimak tangkang naina sangbat bane local economy amasung urban development meng thamduna nauna sangwa chagat bane station ta ayambada executive launch amadi business meeting ge mafam lehan bani one station one product haiba wafam da local crop singbo promote hon bani station singbo pajahan ba amadi hena greenery ohena ba sangat bani hairi Zamoyanda Kasmigi Kistod District Security Force ka nomai kamna bage thawdokta terrorist anishiri haina operation singna phongdokre two para SF armies
11th RR 7th Assam Rifle amasong kay SOG Kistorna ngasi ayukta Singapore Chatur Khungange Sari amasong Mandral Duhake area ge maragda thiba humba ge thabak sathake security force na Jingnaba mapampa adu yarokpada lotuna leramba militant senka aduna nongmai kaplake security force na so nongmai handuna kapke nongmai kamna kiba aduda terrorist ani hatke haina operation singna phongdoke hausa karoi bada maroi ba pau amana pizari Kokomina Kokiba Pung Nipuni Pange General Strike Chathari Chief Secretary Security Advisor Amadi DJP resign Tagodabani Haibage Wapam Tamlakle Numitarani Chatakadaba Office Farmers Sange Training Haudokre Jawaharlal Nehru Institute of Mathematics and Sciences Ta PG Tamlipa Resident Dr. Sange P Hengarpagi Mayokta Wakan Mipamchat Luinana Nona Sangalapa Railway Station Chamaga Ahonga say Prime Minister Narendra Modi na inaugurate Taukre Imes PAODAM asagide matang sidaloi chere ming tabri besang ba amuka na kharam sari